Kuki militancy lailon by fake Kulegi Fakraba Matung from Kangdana Lady Naga Taruk Adu Oigani Chignaba Sibak Jang Sing Fanglay. Mamang Tha Mi Tarago Humdoi the Kangpukpi district Manung Chan Balailon by fake Kuki Kuldegi Kuki militancy na Faduna Pukraba Matung, Tiba Kangdana Lady Kiba Konsa Kugi Naga Taruk Adu Oigani Chignaba, Asibak Jang Sing as combined force na recovered of Wangam Cray, Haina official statement Manahadi. Pausina Makata na Haribana Manipur Police CRPF Assam Rifles Sniper Dog Amasung Forensic Experts Sing Yauna Personnel Chamri Yang Rom na Pungkun Mari Chupna Operation Chathara Matung ngasi nungtil asibak Jang Sing adu Mangkhiba Police ki Maikai degi Haribana ngasi Mangkhiba sibak Jang Sing adu May Taraga Humdoida Lailon Wi-Fi Kuki Kuldegi Fakhiba Kangbu Sing adu Oigani Thajari Police ki Maikai degi Thawdu asiga mari lainana legal formalities sing lokhatuna thawdu asigi matangda investigation gi thabak chathaba hore hari amaromda press na phangba pawgi matung inna ngasi combined force na si bhakchang phangliba mafam adu lailon Wi-Fi Kuki khulga iraflamna daba mafam amadagi ni hari adubu chapchana confirm oibadi ngamdri asi bhakchang sing adu mafam adu dagi rims mokta purakre hari adubu hojiki oinadi rims ki mokta asi bhakchang adu thunglaba leitri lambi da leiri hari Panbayabadi Kuki NP Manipur ki Secretary Information and Publicity Jangkholun Haukif na Haukiba Jun Nipan na Thadura Kiba Cherol Amagi Matung Innadi May Taraga Humdoida Lailon Wi-Fi Kuki Kuldegi Fakiba Mafam Khangdana Leiriba Naga Micham Taruk Adugidamakta Nungaitaba Fongdokli Naga Micham Taruk Adugidamakta Kuki Village Volunteers sing Hatkhibagi adubu makhoigi asibak Jang Sing adu kadai leibage haibadu chapchana khangdabana makhoigi mari mata amasung imung manungi miyoi singda hojik fawba asibak Jang Sing adu yohanba ngamdabani haina phongdokhiba leirabani irang asigi manung chana lailon mihat yauna handak thokhiba thodok sing asigi matangda mari lainaba authorities singi maikai degi akaknaba matamgi manungda investigation chathaduna mara leiba miyoi sing adugi mathakta justice fangangadabani lamdam asida thokliba violence ki thodok khudingma ki justice fanganba yauna makhal khudingma ki pamdaba thodok sing lefhanba natana santi purakna bagi lambi leiroi haina phongdokpa leikhrabani reibang macha singna luchingba Kuki jo arm group singi mathakta action launaba su abrogate tawnaba haumi na PM da taksinkhre Manipur chauna akiba piriba lamdam asida operate tawba Mireibak macha singa luchingba Kuki jo arm terror group singi mathakta kanba action lawba yauna khudakta su abrogate tawgadabani amasung illegal immigrants sing asi maramda halankhigedabani haina Federation of Haumi na India ki Prime Minister da memorandum ama pisinduna taksinkhre Federation of Haumi ki Maikai ki Prime Minister da pisinkiba memorandum aduda palliba warol singdi maruina Prime Minister Narendra Modi ki Maikai ki asanba mieng amaga loinana logi wangmada changsilakiba mitop miyancha foreigner singdagi leiba asigi citizen singbu kannaba honariba amasung citizen singi right ngak senaba lakholiba kaya asigi damakta thagatpa phongdokli India na ningtamba fanglaba matungda leiba asida Prime Minister kaya ama palami adubu Prime Minister Narendra Modi na leiba asida leiriba foreigner immigrants singi issue asi lumna lauduna makhoi sing adu masak khangdoktuna maramda halankhinaba khanaba thawrang oina special intensive revision gi thabak paikhatpa hokre haraduna Federation of Haumi asi leiba asigi asengba Indigenous Adivasing the best tawba apex organization amani haukiba May kungani panda Federation of Haumi ki Maikai degi Indigenous Peoples Meet pangthoktuna haukiba chahi 2023 gi May ahum dagi Indigenous community sing the target tawba amasung mara leijadaba angang sing yauna miyoi cha kaya tamthina hatkiba thodok singi matangda yamna kumna khanaki Kuki jo singna fakhiba miyoi 38 rom hena hatkre hariba criminal gi oiba thawong sing asi Kuki jo singna Manipur da taliba separate administration demand asiga mari leinei mifam aduna hariba issue sing asigi matangda kupna khanaraba matungda tongan waref kaya loduna madubu thabak oina pangthoknaba Federation of Haumi da sinaramkhi haina Indigenous Peoples Meet aduda lokhiba waref sing amasung Signatory list sing adusu yauna Prime Minister da pisinkiba memorandum aduda yauri Ministry of Home Affairs ki makada ing 2005 ta Assam da Kuki arm group singa so agreement sign tawnaki adubu makhoina irang hoba natraga Government of India ki mathakta lan hoba tawde Indian Constitution bungakna chatuna India da thajaba thamli Indian Security Force na makhoi bu maru mapang oina amasung loyal oina loinei India ki mayokta lan hodaba party sing asiga mataw karamna su sign tawnaribano amasung foreign terrorist singa kamdauna su chatharibano Kuki jo su leader oriba KNO KNA ki President Paulun Soyang Haukif ase Myanmar origin ni Myanmar ki Sagaing region ki Khamti district ki
ꯍꯥꯎꯃꯥꯂꯤꯌꯥꯟ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯃꯣꯜꯅꯣꯏ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ZRA-ZROꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯃꯤꯌꯟ ꯄꯥꯎꯒꯨꯏꯇꯦ ꯑꯁꯤꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯔꯤꯖꯤꯟꯅꯤ꯫ 1990ꯗ ꯖꯣꯃꯤ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ ꯀꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯒꯚꯔꯟꯃꯦꯟꯠꯇ MP ꯑꯣꯏꯅ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯐꯣꯔꯦꯟ ꯕꯦꯖ ꯑꯥꯔꯝ ꯂꯤꯗꯔꯁꯤꯡ ꯑꯁꯤꯒꯁꯨ ꯁꯥꯏꯟ ꯇꯧꯅꯔꯝꯂꯤꯕꯅꯣ? ꯕ꯭ꯔꯤꯇꯤꯁ ꯄꯦꯔꯤꯌꯠ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯊꯤꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯦꯟꯗ ꯐꯣꯔꯦꯅꯔ ꯑꯦꯛ 2025ꯀꯤ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯄꯤꯔꯤꯕ ꯁꯛꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯕꯨ ꯗꯤꯇꯦꯛ ꯇꯧꯕ, ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯊꯤꯡꯕ ꯊꯝꯕ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯗꯤꯄꯣꯔꯠ ꯇꯧꯈꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯒꯚꯔꯟꯃꯦꯟꯠꯇ ꯁꯤꯟꯅꯈꯤꯒꯗꯕꯅꯤ꯫ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯗꯛꯇ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕ ꯈꯛꯇꯅ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯕ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯔꯤ꯫ CRPFꯀꯤ DGꯒꯤ ꯋꯥꯐꯝꯁꯤꯡ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ, ꯁꯥꯔꯝꯆꯠ ꯆꯠꯄꯒꯤ ꯋꯥꯉꯥꯡꯅꯤ꯫ ꯄ꯭ꯔꯤ-ꯄꯥꯛ ꯍꯟꯗꯛ ꯀꯪꯂꯩꯄꯥꯛꯇ ꯂꯥꯛꯈꯤꯕ CRPFꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯒ꯭ꯌꯥꯅꯦꯟꯗ꯭ꯔ ꯄ꯭ꯔꯇꯥꯞ GP ꯁꯤꯡꯅ ꯍꯧꯈꯤꯕ ꯖꯨꯟ 9ꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟꯁꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯪꯂꯩ ꯌꯥꯑꯣꯜ ꯏꯍꯧꯒꯤ ꯄꯨꯋꯥꯔꯤꯗ ꯑꯅꯧꯕ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯄ꯭ꯔꯤ-ꯄꯥꯛꯀꯤ ꯆꯥꯔꯖ ꯗꯤ ꯑꯦꯐꯤꯌꯔꯁ, ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯂꯩꯕꯥꯛ ꯉꯥꯛꯄ ꯂꯨꯋꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯀꯪꯂꯩ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯩꯉꯥꯛꯂꯣꯟꯒꯤ ꯑꯣꯏꯕ ꯄꯥꯝꯕꯩꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯤꯂꯤꯇꯔꯤ ꯅꯝꯐꯨꯒꯤ ꯄꯥꯝꯕꯩꯅ ꯅꯝꯊꯒꯅꯤ ꯍꯥꯏꯕꯅꯤ꯫ GP ꯁꯤꯡꯍꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯇꯝ ꯑꯃꯗ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯃꯦꯖꯔ ꯖꯦꯅꯔꯦꯜ A.C. ꯆꯣꯄ꯭ꯔꯥꯅ 1995ꯀꯤ ꯖꯅꯨꯋꯥꯔꯤ 26ꯗ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯋꯥꯔꯤ ꯁꯥꯕꯗ ꯀꯪꯂꯩ ꯌꯥꯑꯣꯟꯂꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯅꯠꯇ꯭ꯔꯒ ꯇꯦꯔꯣꯔꯤꯁꯠ ꯍꯥꯏꯅ ꯃꯤꯡꯒꯧꯕꯒꯤ ꯃꯍꯨꯠ ꯏꯟꯁꯔꯖꯦꯟꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ-ꯇꯩꯅꯕꯅꯤ꯫ GP ꯁꯤꯡꯍꯒꯤ ꯂꯣꯟꯗꯥꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯠꯂꯕꯗꯤ ꯀꯥꯞꯇꯨꯅ ꯍꯥꯠꯄꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯊꯧ ꯇꯧꯔꯤꯉꯩꯗ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯗ ꯃꯍꯥꯛꯅ ꯆꯞ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯅꯈꯣꯏꯅ ꯂꯣ ꯀꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯏꯔꯤꯕ ꯐꯥꯎꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯆꯠꯊꯕꯗ ꯑꯩꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ꯫ ꯅꯈꯣꯏ ꯅꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯑꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯒꯗꯕꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤ꯫ CRPFꯀꯤ DG ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯤꯚꯝ ꯑꯅꯤ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯈꯜ ꯑꯃꯅ ꯑꯦꯛꯇꯤꯚ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒ ꯁꯔꯦꯟꯗꯔ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯅꯤ, ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩ꯫ ꯑꯇꯣꯞꯄ ꯑꯃꯅ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯕ ꯀꯥꯡꯕꯨꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯏꯁꯨ ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯉꯥꯛꯇꯨꯅ ꯊꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯏꯔꯥꯡ ꯑꯃ ꯍꯦꯛꯇ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ DGꯒꯤ ꯋꯥꯔꯣꯜꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯦꯞꯍꯟꯕ ꯑꯃꯗꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯒꯤ ꯋꯥꯐꯝꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯄꯟꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯃꯄꯥꯟꯊꯣꯡꯗꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯋꯥꯐꯝ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯏꯟꯗꯤꯌꯥꯅ ꯉꯥꯡꯊꯣꯔꯛꯄ ꯑꯃꯁꯨꯡ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯩꯅꯔꯨꯔꯒꯗꯤ ꯍꯟꯗꯛꯀꯤ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯁꯨꯞꯅꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯏꯍꯧ ꯑꯁꯤꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯒ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯗ ꯃꯔꯁꯤꯅꯔꯤꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯕꯨꯗꯤ ꯁꯨꯒꯤ ꯐꯤꯖꯪꯅ ꯈꯟꯖꯤꯟꯗꯨꯅ ꯁꯣꯏꯗ-ꯉꯥꯝꯗꯅ ꯊꯝꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯐꯣꯔꯁꯀꯤ ꯈꯣꯡꯆꯠꯇ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ CRPFꯀꯤ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯀꯪꯂꯩꯄꯥꯛꯇꯒꯤ ꯑꯐꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯟꯁꯥꯡ ꯚꯤꯂꯦꯖꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯈꯤꯕ ꯍꯥꯎꯒꯤꯟ ꯀꯥꯡꯄꯣꯛꯄꯤꯗ ꯄꯨꯔꯛꯈ꯭ꯔꯦ꯫ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯟꯁꯥꯡ ꯚꯤꯂꯦꯖꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯀꯨꯀꯤ ꯈꯨꯟꯖꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯡꯅ ꯍꯥꯎꯒꯤꯟ ꯂꯧꯕꯨꯡ 85 ꯀꯧꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯣꯔꯠ 2ꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯗꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯧꯕꯨꯛꯇ ꯂꯧꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯖꯒꯥꯅꯤ꯫ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯦꯇꯦꯛ ꯑꯗꯨ ZUF ꯀꯥꯞꯁꯣꯟ ꯀꯥꯡꯕꯨꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯅ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯔꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯁꯨ ꯇꯦꯟꯁꯟ ꯋꯥꯡꯅ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯨꯄꯨꯜ ꯃꯊꯛꯀꯤ ꯎꯃꯪꯒꯤ ꯁꯔꯨꯛꯇ ꯄꯣꯡꯂꯩꯔꯣꯡ ꯄꯥꯔꯠ 1ꯗꯒꯤ ꯆꯨꯡꯖꯥꯡꯂꯨꯟ ꯄꯥꯟꯃꯩ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯎꯈꯣꯒꯤꯟ ꯂꯧꯕꯨꯡꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯂꯤꯒꯦꯜ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡ ꯂꯧꯈꯠꯅꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 1:45 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈ꯭ꯔꯦ꯫
ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯣꯔꯠ 2ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯃꯁꯨꯡ ꯂꯅꯥꯏꯒꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ, ꯑꯣꯐꯤꯁꯁꯤꯡ ꯑꯃꯁꯨꯡ ꯕꯤꯖꯤꯅꯦꯁ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯎꯒꯤꯟ ꯂꯧꯕꯨꯡꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯆꯞ ꯆꯥꯅ ꯃꯇꯝ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅꯁꯨ ꯃꯤꯌꯥꯠ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯒꯤ ꯊꯣꯡꯗ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯗꯒꯤ NPP ꯇꯦꯔꯥ ꯂꯥꯏ ꯊꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯋꯥꯏ ꯖꯣꯏꯀꯨꯃꯥꯔꯅ PDAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯦ꯫ ꯍꯟꯗꯛꯇ ꯅꯧꯅ NPPꯗꯒꯤ ꯃꯆꯦꯠ ꯇꯥꯔꯒ ꯁꯦꯝꯈꯤꯕ ꯐꯣꯔꯃꯔ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯖꯣꯏꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ NPP ꯇꯦꯔꯥ ꯂꯥꯏ ꯉꯁꯤ ꯊꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯥꯎꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ (PDAꯗ ꯌꯥꯎꯗꯨꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯈꯜ ꯊꯦꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ (NPP) ꯇꯦꯔꯥ ꯂꯥꯏ ꯊꯨꯞꯆꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔ ꯅꯧꯅ ꯌꯥꯎꯔꯛꯈꯤꯕ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯈ꯭ꯔꯦ꯫ ꯑꯦꯂꯥꯏꯟꯁ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ N. ꯅꯤꯁꯤꯀꯥꯟꯠꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 23ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯥꯋꯔ ꯑꯃꯁꯨꯡ ꯋꯥꯔꯀꯤꯡ ꯀꯝꯃꯤꯇꯤ ꯑꯣꯐ ꯗꯤ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ (ꯃꯅꯤꯄꯨꯔꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁꯛꯇꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯠꯂꯤꯕ ꯆꯍꯤ 2026-29ꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯋꯥꯔꯀꯤꯡ ꯀꯝꯃꯤꯇꯤꯒꯤ ꯑꯣꯏꯅ ꯑꯟꯀꯟꯇꯦꯁꯇ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔ, ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠꯇ L. ꯁꯦꯊ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯇ R. K. ꯔꯥꯃꯦꯁꯣꯔ, ꯃꯍꯤꯔꯥ ꯔꯥꯏꯊꯤꯡ ꯑꯃꯁꯨꯡ ꯔꯨꯁꯦꯜ ꯍꯩꯁꯅꯥꯝ ꯑꯗꯨꯒ ꯇ꯭ꯔꯦꯖꯔꯔꯗ N. ꯗꯤꯇꯦꯟ ꯈꯜꯂꯦ ꯍꯥꯏꯔꯤ꯫ PDAꯒꯤ ꯑꯅꯧꯕ ꯑꯣꯐꯤꯁ ꯕꯤꯌꯔꯔ ꯈꯜꯂꯕ ꯃꯇꯨꯡ ꯅꯥꯎꯔꯦꯝꯊꯣꯡꯗ ꯂꯩꯕ ꯌꯨꯝꯅꯥꯝ ꯀꯦꯁꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯤ ꯕꯤꯜꯗꯤꯡꯗ ꯂꯩꯕ PDAꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ, ꯍꯧꯖꯤꯛꯅ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧ ꯄꯨꯔꯕ L. ꯁꯦꯊꯅ ꯍꯥꯏꯈꯤꯕꯗ PDA ꯑꯁꯤ ꯏꯪ 2006ꯇ ECIꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯅ ꯍꯥꯟꯅ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗ ꯁꯧꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯍꯥꯠꯅ-ꯁꯨꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯂꯤ꯫ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤ ꯑꯁꯤ ꯄꯨꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨ ꯄꯨꯟꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯤ PDA ꯑꯁꯤꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯨꯟꯁꯤꯟꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯁꯅꯨ, BJP ꯑꯣꯏꯁꯅꯨ, NPP, NPF ꯃꯈꯣꯏ ꯂꯣꯏꯅ ꯍꯥꯏꯀꯃꯥꯟꯗꯒꯤ ꯆꯠꯅꯕꯤ ꯂꯩ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯕꯁꯨ ꯍꯥꯏꯀꯃꯥꯟꯗꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ꯫ ꯂꯥꯜꯂꯦ ꯈꯪꯂꯕꯁꯨ ꯆꯨꯝꯃꯤ ꯍꯥꯏꯔꯛꯂꯕꯗꯤ ꯆꯨꯝꯃꯤ ꯍꯥꯏꯕ ꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯂꯧꯖꯕ ꯉꯝꯕ, ꯃꯥꯡꯗ ꯆꯪꯁꯤꯟꯃꯤꯟꯅꯕ ꯉꯝꯒꯗꯕ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤꯗ ꯄꯨꯟꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯇꯦꯔꯥ ꯂꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ, ꯍꯧꯖꯤꯛꯅ PDAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯃꯥꯌꯣꯛꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯁꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯤ ꯃꯈꯩ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯒꯤ ꯄꯥꯝꯕꯩ ꯂꯩꯔꯣꯏ꯫ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ BJPꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ BJP ꯈꯛꯇꯗ ꯇꯥꯏꯅꯕ ꯌꯥꯔꯣꯏ꯫ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁꯇꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗꯒꯤ ꯊꯣꯛꯂꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤꯁꯨ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯂꯩꯕ ꯎꯗꯦ ꯍꯥꯏꯈꯤ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ PM ꯑꯣꯏꯕ ꯃꯤꯁꯛ ꯑꯣꯏꯔꯦ꯫ CM ꯈꯦꯝꯆꯥꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯕꯨ ꯊꯥꯒꯠꯈ꯭ꯔꯦ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧ ꯄꯨꯕ ꯃꯤꯁꯛ ꯑꯣꯏꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯝ ꯑꯁꯤ ꯄꯥꯏꯔꯛꯄ ꯅꯨꯃꯤꯠ 4,369 ꯁꯨꯔꯦ꯫ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯆꯍꯤ 12 ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ NDAꯒꯤ ꯃꯄꯥꯡ ꯑꯣꯏꯔꯤꯕ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯌꯥꯏ ꯇꯥꯡꯕꯜ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ NDAꯒꯤ ꯂꯨꯆꯤꯡꯕ 92ꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯕꯤꯂꯤꯌꯟ 1.4ꯒꯤ ꯊꯧꯖꯥꯜ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯔꯦ꯫ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯅꯍꯥꯔꯣꯜ ꯅꯨꯄꯤ ꯑꯃꯗꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯀꯠꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯄꯒ ꯂꯣꯏꯅꯅ ꯗꯤꯖꯤꯇꯦꯜꯒꯤ ꯂꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯐꯝꯕꯥꯛꯇ ꯏꯟꯗꯤꯌꯥꯅ ꯃꯐꯝ ꯑꯃ ꯀꯟꯕ ꯉꯝꯂꯦ꯫ ꯀꯨꯝꯖꯥ 2014ꯒꯤ ꯃꯦ 13ꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDAꯅ ꯀꯨꯝꯖꯥ 2019ꯒꯤ ꯃꯤꯈꯜꯗꯁꯨ ꯁꯤꯠ ꯃꯁꯤꯡ ꯌꯥꯝꯅ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤ꯫ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ 2024ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍ, ꯑꯃꯤꯠ ꯁꯥꯍ, JP ꯅꯗ꯭ꯗꯥ, ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ, ꯄꯤꯌꯨꯁ ꯒꯣꯌꯜ ꯑꯃꯗꯤ ꯑꯁ꯭ꯋꯤꯅꯤ ꯕꯩꯅꯚ ꯂꯣꯏꯅꯅ BJP ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯅꯣꯗ ꯇꯥꯎꯗꯦ ꯑꯃꯗꯤ ꯇꯔꯨꯟ ꯆꯨꯒ ꯌꯥꯎꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯕꯤꯟꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟ ꯀꯌꯥ ꯂꯧꯈꯤ꯫ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗꯒꯤ ꯑꯥꯔꯇꯤꯀꯜ 370 ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯈꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡꯅꯤ ꯂꯧꯅꯔꯤ꯫
यूनियन मिनिस्टर फॉर पार्लियामेंटरी अफेयर्स किरेन रिजिजूना हाई प्राइम मिनिस्टर नरेंद्र मोदीना लिसिंग मरीगा चहुमगा मरफुदरागा मापन फम पायरक हाइबसी पार्टी सिगी ओइना चौथोकचनिंगाइनी लुचिंग मसिगी मतमदा पाइखलंबा सिंथानिंगाइ ओइबा थबक थोरम सिंह पुवारीदा सनागी मयेंगना इदुना लेहौरगनी यूनियन मिनिस्टर ज्योतिरादित्य सिंधियाना हाई प्राइम मिनिस्टर नरेंद्र मोदीना अनौबा पुवारी अमा सेमले लेबासिगी ख्वाइदगी सांगना प्राइम मिनिस्टर ओइबा ngamlaba लुचिंगबा सिगी थौसिल मखादा इंडिया की डोमेस्टिक प्रोडक्शन रेट चादा 8 हेंगत हले।